ngasi apunba maitei tengol gi maikei dagi leipak miyam gi mafam da pawda mamatang thamjani haukiba November gi tang nipan jumje kese namit kongjeng lakai guest house ta athau baning sing lup amasung maitei pukai lup na maira paibi lup ani all Assam Manipuri Coordination Committee Women aduga Ampal all Assam Manipuri maira paibi apun balup ima ani bu kauduna ima ani na amat toina punchin duna 12 December asida nupilan komon asi kunna pangthok mina bagi ima ani gi mafam da thamjakhiba leikibani madugi mifam adu da pumna maitei tengol su chache duna saruk jajakhi adubu ima ani gi thamoi manadaba amasung mot manadaba maramna numit adu da decision lobo ngam khidaba adugi matang da apunba maitei tengol na ima ani na maira paibi all Assam Manipuri Women maira paibi Coordination Committee all Assam Manipuri maira paibi apun balup ima ani gi mafam da handaki 12 December asi amato oina nupilan komon asi pangthok pidrabadi thauramasi tobiganu haiduna noluna ningsing khiba leikibani adugi matungda tang kunithoi November gi nomajing namit ibudau thongnang lampakta apunba maitei tengol na constituency mangagi Lakhipur Sonai Dholai Udharbon Borkhala na chingba mairagi pham pubiribi sub division gi president secretary amasung units ki imasing gi mafam da numida sida imasing na lakpiduna all Assam Manipuri Women Coordination Committee amasung Ampal ima ani busu aikoina nimantron tawjeduna mifam asida laktuna amatto ibagi wakhalon miyam mamangda thambire haraga handaki 12 December asi mapung amattoina pangthok pinabagi aikoina thamjakhi masigi mamangda aikoina khunggang chattuna imasingi mafamdagi imasingi mot kaya bo aikoina video clip oina lawjarakhi imasingi maikei dagi hajaraba pandam masi macha singna apunbagi saktam amo oina pukhalai basi suksoi soidana aikoi su saruk jajagani haiba wahai kaya thambiraktuna numit aduda ibudau thongnang lampakta lakjakhi laibak thibadi numit aduda all Assam Manipuri maira paibi apun balokki ima beneficia lakcharami mahaki wakhalol kaya phongdok pirami adubu laibak thibadi all Assam Manipuri Women maira paibi Coordination Committee gi ima arunadi lakpi khide aduda lemna khiba mayamgi wakhalon amasung wafam kaya apunba maitei tengol na lup ani asibu punchile haraga 12 December sida pangthokadaba thauram masi pangthokpagi matangda yamna phajaba pandamni makoisu sagachari haiba wahi kayana karigumbada lup ani asina punchin bidrabadi thauram masi pangthokpiganu haiba wahi kaya phongdorakhi aduda mifam mapu oibiramba ekoigi amung RK Sana tombanasu mahaki lengjan jalliba fi asina lemai thakta thare haraga imasingi mafamda kuru kuda kunna hubak changjau taralo naraga masi apunba maitei tengol gi macha singna nijariba amatto oibagi wakhalonda nupi lana masung nupi numida si punchinduna thauram masi pangthokpiu mahagnasu ima ani gi mafamda macha singna haijariba si ima sing anina jabiduna masi pangthokpiu natragadi ekhoisu icha singna haibagi matungina thauram masida ekoi lakcharoi haba wafam kaya thamjakhiba leikrabani
अदु पाबुंगना मयक सेंगना नवंबर की तांग 30 फावबदे इमानी ना पुंसी लेहरगा मियाम द मसी पाउदम बिरऊ हाइबो वाफम थमजखी मदुगी मतुंग मथंग मथंग ऑल असम मणिपुरी वोमेन मैरा पाइबी कोऑर्डिनेशन कमिटी की प्रेस रिलीज अमदा थोखिबो वाफम अमदा अपुन मैतै तेंगोलबु जामना ममा सिंबु हुलाना ममा सिंगदा सिंगनबगी मवंगदा ngang wahang paudom kaya miyam mamang da sandok piki mase ekoi thamoi sokna nungaije khite ekoi ne ima singi mafam da di khubak changjau tara lona duna khungam na chatuna ima singi mafam da haije khiba ima ani amat toina punchile hairaga macha singbu na konbiu haibo wafam masi thamja khiba leje khibani adubu anagu mai ma singna ichile naw singi maraktagi apunba maitei tengolna ibudo thonang da pham khiba mifam aduda All Assam Manipuri Women Maira Paibi Coordination Committee amasung All Assam Women Maira Paibi Punbalup ani asi thugaire hairaga nauna ama sembagi wakholon kaya phongloki aran bagi mawongda sandokhi basi ekhoina jamthina thamoi suna nungai taba phongdok chaki aduga loina na mahaki mafam da chatuna sengdok chakiba matamda mahang nai hak na soikhi badagi haidokhi bo wafamni apun maitei tengol gi chilenaw na ngakpi gani haiba wahi हमजकी बल लेखरे एखोगी फमदा मसिगी वीडियो क्लिप लेजे अदुगी मतुंग एखोगी इमा मना जामना चखतबा जामना फजदबा मवंगदा मपा अमना ममा अनि लोनबगी मवंगदा तुरोनबगी मवंगदा ngang अपुनबा मैतै तेंगोलना इमा अनि पुछलो इमा अनि पुछलो हाइरागा ममा अतोमिदुना मपा अमना ममा अनि लौरगा ममा अतोमिदुना ममा अहंदा लागा खुरमदोरा नत्रगना ममा अहंदुना ममा तोंबिदा चलगा खुरमदोरा हाइबो वाफम कया अखोइबु ताइवन बा वाखलोंदो पुबिदिना मियांग मांग संदोकी बसे थमोइसोना नुंगाइजखिते अखोइ नाइजबदी ऑल असम मणिपुरी वोमेन कोऑर्डिनेशन कमिटी अमसुंग ऑल असम मणिपुरी मैरा पाइबी लुप इमा अनि असिना अमत पुछि लेहरगा हुनाय असिदा तोंगान खाइबुंग अखोई मसेंदा यामना सोथरबा होजिकी मतमदा चाना चुनादबा ngasi अखोई मानदबा असिना मरम ओइरा हाइरगा ngasi kasardasु इचेली चे कयागी मफमदा सेंगना मिया ममांगदा इज्जत मांगन खिबा मोदुतिलागे थौदोक अदुतसु नतना सिलचर की बाईपास ता इचेल लमबु हातुना थादारंबा अदुगी मथक्ता मिजोराम दगी मैथी मचा अनिबु हक्तुप सादुन कक्तुना थादरकपा असिगुम्बा कयासे मितोम नखोई मानदे हाइबगी सक्तम उबदगी तौरकपनी मसी पुमनमक्से अखोई कन्मिनदबा जादे अखोई अमा तोयबगी वाखलोना उदमिनदबा जादे अंदकी मतांग असिदा असुक कुइना मयामना पुछिनबिउ हाइदुना लाकपा असि अंदकी मतांग असिदा अखोई अपुन मैतै तेंगोलना इमासिंगी मफमदा चचरे हाइरगा कुंगम खुदिंगदा चचरे हाइरगा कुबक चांजौ तरा लोनारगा हाइजबा खक्तना अखोई थौदांग ओइखिदुना ngasi अखोइना लाक्चबनी अदुदा अखोइगी इमा सिंगदुना संदोक पिरिबा चिलेनाव सिंगसिना संदोक पिरिबा से अखोइ थमोइ सुना नुंगाइजदे अदुगी मथक्तसु इमा सिंगसिना हाइरिबो वाफम मसिदा अपुनबा मैतै तेंगोल सिना मैरा पाइबी मरक्ता मैरा पाइबी ओइरगे हाइरिबरा हाइबा सुम हाइना अखोइबु जामना अखोइना खंजदबा इमा सिंगी दमक्ता थोक्सरगलबा अखोइबु असुम हाइना ताइओना वाखलोंदा पुथोकपा सिसु महाकी मयुमदा चत्तुना सेंदोक चखिबा मथमदा इसी अदुना इमा अदुना हाइरखिबा लेखरे अखोइना खंगदुना हाइखिबनी मसी हाइफम थोक्तबा वानी अखोइदी कनागुम्बा अमगी इसरादा हाइबदी मखोइना हाइवाइदुना हाइखिबा लै अदुना मसीगी वाफम असे इसिनाव इबुंग पासिंगी मफमदा या खाइजगे मखोइना मसु सेंदोक हनबगी दमक्ता आई फोनदा मखोइदा हाइखिगे अखोइगी लुचिंगबी अमसुंग लुचिंगबा ओइरिबा मखोइगी मफमदा मयक सेंगना मसी अखोइगी वीडियो क्लिप ओइना अखोइगी खुत्ता लेजे असुम हाइना अखोइबु यामना इराल सिबगी मोंगला तौबासी अखोइना थमो सोना नुंगाइजेदे अखोइना मियाम प्रजागी मफमदा हाइजनिंगबदी अखोइना चखिबा तांग निपानदगी हाइजखिबा वाफम अदु मैरा पाइबी लूप अनिना अमतोइना पुंसिनद्रगदी थौरम असे पांथोकपिगनु अमतोइना पांथोकपि करिगुम्बदा पांथोकपा तारबदी अखोइ मियाम प्रजा पुमनमकना
isa isana achum maran khangle haraga ama to bi wakhalonda ama to na pangthokpa ngamdrabadi isa isa ge khungangda maira mamam katuna lei khidrebi ma singi mafamda sarjanjali pibiu haiba sei mayang mafamda pil thamjage aduga apunba maitei tengolbu seranaba wakhalonda pubibasi mayang mafamda chana na akoina amukasu ananing singjari akoina kanagumba singna khibaleite akoigi ima amanasu paudong khibale dhamak kaya tawbre haiba tare apunba maitei tengoldagi haiba wahi kaya si jamna thamoi sona nungaijede masi aikoi mayang mafamda sengdokjari aikoina ima singi mafamda singnaba leijede aikoigi sumnatagi bak changjong tora lonare haraga thor machi punna amatoina pangthokpiu haiba wafam machi thamjabani natragadi hunai asina samaj asina mage kungangda mage thongan jumthong khudingi maira mamam ka larga pudokpiu haibase machi thamjaraga ai matang asida mayang mafamda kuramjari